Arambai News Guwahati da Mithilongi Pau Tawriba Singbu Yan Handumaktada Chingangbam Suzitrani na Kurumjari. Hozing asigi samlappa maruba pau sing lobirase. Madam Kuina Michen Oiduna Laraklava Handakta Punjab Tagi Paduna Purakraba Pro Khalistani Luchingba Amrit Pal Singh Dibugar Jail gi Solitary Confinement ki Makada Tongana Labor Sale Amada Thamkre. Hariba jail asida mahaki loinaba mapan amasu leiribane adubu makhoi mayamdagi tokhaina mahakpu naito moina thamle. Hokiba nomaizing numit Punjab ki Moga district tagi pharaba matung mahak Assam gi Dibugar jail da purakibane. Amrit Pal Singh kari maramgi damak Dibugar jail da purakribano habagi matang da chapchaba maramdi khangba ngamdri adubu Dibugar jail gi cheksinba amadi security da mideng thamlaga mahakpu purakpoiramgani hainasu thajanari. Panbayai Mathaga Samgi Dibugar jail asi British matamgi jail ni Inglisingam Chanipan Yankaima Pandagina Humpuda Sakibane Masina Awang Nongpokta Kwaidigi Ariba Aduga Asamdana Kwaidigi Kudong Tiningai Oidaba Jacksonba jail amani Lalolup Alfagi insurgency Yamnamakan Matam Adudasu top Luchingba Kaya jail asida Thamnam K. Jailasi pung kunmari CRPF personnel sing amadi Assam police ki commando sing na koipan panaduna lairi. Uripong Assembly Kendragi BJP MLA KH Raghumani retired IS na Maniradagi chairman gi pham thadokle haina ngarang Manipur gi CM N Birenda resignation letter pishinkre. Panbayai handakta yan hana Hairo Kendragi MLA Thokchom Radhesyamna CM gi advisor gi pham thadokhi. Maki hek mathangda Langthabal Kendragi MLA Karam Syamna su Manipur Tourism Corporation gi chairman dagi resign tawki. Mathangda Wangjing Tenthagi MLA Paunam Brozena MDS ki chairman gi pham amuk thadokhi. Asumna karigumba minister mak natrabasu tongan ba agency council corporation gi chairman natraga advisor gi pham mari thadorokpa habisi CM N Biren gi ministry gi apaba kudam amani hainadi loba yaroi. Lengakta sokningai natraga ministry kaibagi phibamak laktrabasu BJP manungda chinkhainaba ama leirabra habisidi namakna khangnaraba wafamni. Chief Minister N Birena Thazaba Pikibagi Matungina Sangai Festival Englishingini Kudmanga Nangnanabagi 5-star hotel ama sananaba ngarang Imphal gi Kabole Kaida Urep Uyung Tamkre. Imphal Hotel gi hek maning da semgot kadoriba 5-star hotel asi classic group of company ga Manipur lenga ka khusam naraga public private partnership model da sagadori bane. Manipur gi oinadi masina ihan hanba 5-star hotel habitu oigadori bane. Atsum nangranga yupung taruk tagi kaukiba pung tarani thogi total shutdown maroina chingi district singda mapung phana mami taba uwa fangki. Panbayai Manipur tampaki mahiroi loop sing amadi micham miyam gi loop kayana banasibu handok pinaba kayarak haizarabasu atsumna tabikide. Adubu total shutdown asida All Naga Students Association Manipur Kuki Students Organization Jomi Students Federation Jeliarong Students Union Manipur Tangkhul Katamnau Saklong ZSP amadi GSO na chingbana sokolakhi. Total shutdown is number moiraga chingi district ayambada dukan sing thonglo nakhi kaithel phamnakhide. Inter district gari amata chenakhide mahi tampham sang sing thonglo nakhi. Adubu tampaki district sing de masina mahusagi punsi da akaiba pibagi mami amata taba uwa phangkhide. Writers Platform Manipur Right Plate na Chahi Roll English Gamaga Chanipan Maudrama Thoida Thokiba Manipur gi Aroiba Ningtam Langi Chamaga Kuntrani Thoi Suba Ningsing Thoram Ihan Hanboina Pangthokre. Thoramadada platform asigi patron Rajkumari Nayansana Chairman Yumnam Kumar Advisor Mutua Tomba Life Member Dr. M. Dominic Maring ADC Member Kangpokpina Puna President Member Oina Saruk Yakibugaloinana Dr. Dhanabir Laishram Advisor Right Plate Amadi Kaisam Pradeep Kumar Member Right Plate na Manipuri Loina Silonda Khongzom Langi Wapung Amadi Nunglongi Masak Loinana International Book and Copyright Day Gamri Lenina Resource Person Singoina Wangangki. Wangkai Ningtem Pukri Mapal the Laiba MVHA gi auditorium the Pangtoki Bathoramasida Kabi Taramapan na Khongzom Landa Yumpamoiba Masama Sana Iba Sairing Sing Pathoki.
लोइनना राइट प्लेट की एडवाइजर डॉक्टर शरद चंद्र लोंगजम्बना सैदिंग पुरेल ओइखी दिनखिबा मियामना अथोबसिंगी सक्तम मिरेल सिंगदा मैरा अमदी लेशु कतुना इकाई खुमनबस उतखी जनरल सेक्रेटरी केवी इंगारेंबना थोरमगी नुंगी वारोल थमखी हाइना प्लेटफॉर्म असिगी पब्लिसिटी सेक्रेटरी शांति कुमार सवोल सेमना थादोरकपा चिरोल अमना फोंदोरकले पोंगनाफम लमदम इरैपाक इरमदम नुंसीबा हाइबसी एखोई ईदा यावजगदबनी एखोई ईदा इरैपाक नुंसीबगी वाखलोन चेलबा मतम दता लमदम अदुगी अपुनबगी सक्तम ngakminaba ngamgani haina konthauza maning lekai da pangthokiba chamaga 132 suba khongjom laningsing thoromgi athuba mitung oina saru yakiba social amadi cultural activist Rakesh Nauremna phongdokhi All is home langzinga chowbagi mideng makada konthauza maning lekai ahalaman singna sinduna konthawjam chawbagi yumda haukiba April kulhumdoi da pangthokiba thoromasida konthawjam chawba mayengbam heiton anina thoromapu amadi all as home langzinga chawbagi member surjitna akhanba mitungoina saruk yakhi loinana home asigi president Dr. Mayengbam Kamlana khongjom langi maramda wangangki Thoramasi sinbagi matangda homasi secretary KC Gitana phongdokhibada haugalakliba ngangsingda iraipak iramdam nungsiba phawanaba masa masana haizaba izaba saireng amadi isaising sakanduna thoram asi pangthokpani so haiki angangsingda exercise book amadi pricing piduna pungning wakhan thogot pikhi haina home gi maikeidagi thadorpa chirol amana phongdorakle hojik atuba pausingda Working Committee Naga National Political Groups NNPG na handakta Assam amadi Nagaland anigi marakta thau thinanaba amadi ngamkhaigi chayetnaba loisannabagi khuyek thanakhiba MOU adugi matakta kanna yaningdaba phongdorakre Nagagi historical amadi political sanctity ga sagonnaba maramna ngamkhaigi chayetnaba amadi thau puthoknabagi matangda kharigumba makhal amattagi MOU ama khuyek Thanadanaba NNPG na Nagaland gi CM nephew Rioda kanna takshilakhibaga loinana hiramasi Indo-Naga political talk amadi wari sananabagi yamnamak maroiba saruk amani su hairakli India lengak amadi Naga negotiators singi marakta final agreement ama taunanabagi ngaiduna leibani hainasu NNPG na kanna yetlakli Sudan da lamangna leriba Indian sing kudong thiningai thoktanaba amadi security gi damak India lengakna ngamjaba hotnari Indian aircraft anina makhoibu puraknabagi damak jidada ngaiduna leiri India lengakna Sudan dagi Indian citizens sing puraknabagi damak operation Kaveri launch tawkhre Indian chongamu port Sudan yorakre duga kaya amasu port asi tamna laknari Jahaz amadi aircraft kayana makhoibu puraknaba ngaiduna leiri loinan haina External Affairs Minister S. Jaishankar na phongdorakli Bihar gi CM Nitish Kumar amadi Deputy CM Tejaswi na Kolkata da laktuna Bengal gi CM Mamata Banerjee ga ngarang phaminakhre haukiba chayol ahumasida masina marirak suba opposition gi meetni Nagalamaromda Sarad Power su Rahul Gandhi amadi Kharge ga unakhrabani aduga Nitish Kumar su mamangda Delhi gi CM Kejriwal ka phaminakhre Nitish Kumar ga phaminaraba matung Mamata Banerjee na opposition party singi amatam ngaraba pandam amadi khongjang mayek sengle aikoina pamlibasi BJP bu zero da hanthahanbasini hairakhi Maming laraba rapper singer Badsahana maki khwaidagi anouba isai sanakki mathakta maikei khayadagi social media da maikei khayadagi takshilakpadagi social media da lale haijarakre maki anouba isai asina mayek singda miyoi kya na yaningdaba phongdorakli isai asida akamba wahi singa loinana bholenath haiba wari asi sinabagi wahi asi sinabagi damak badsagi mathakta indorda police complaint amasu pikhalakhi panbayai Ujjain gi Mahakaleshwar mandir gi ahloraba liningba amana bholenath haiba wahi asi sinabagi damak maki mathakta kanna hulladuna ngalakhibata natana lining gi oiba sentiment sokandanabagi damaksu maki mathakta kanna chairakhi South Africa dagi purakhiba chita amagasu Madhya Pradesh ki Kuno National Park ta leikhidre chita si chahi asigi February 19 atopa chita 13 ga loinana purakhibani
Mamang chahigi September 13 horaga Namibia amadi South Africa dagi punna chita kun purakhi. Panba yai leibak asigi Prime Minister Narendra Modi gi miryang makhada India da amukhana chita lehenabagi damak mapan leibak dagi chita sing pushilakpagi tharang asi akhanana paikhatkibani. Sagnaraba Pakistani Canadian journalist author columnist amadi activist Tariq Fateh matam kuina naduna lereklabagi matung Punjab ki Nongsa Hindustani Mapari Canada ki lover achumba tamak ngangba justice ki tamak siba ki daba tola taraba singi mapau puba amadi tuhat piraba singi khonjeloriba Tariq Fateh na asumna leiki dabada maikei kya dagi thamoi shokna nungai taba phongdoknarakle Mahak masagi chahi humbudra humdoi sukre cancer na maram oiduna mahak leikidabani Fateh Pakistan da pokcharabasu leibagasi dharmagi oiba chatna pathap sing lengaki mayok ta leiramba misak ama oibata natana masana masabu an Indian born in Pakistan amadi a Punjabi born in Islam haina ming thonjaki mahak achumba ngangbada Dharma chatnabi mafam amadi mi ki daba yamnak ichang thoba misak amane Islam dharma chatpa nupi singi fundamental rights ki damak mahakna mang thana chongthoklam ki bane Reproductive rights ta achoba lenga kama piraduna Japan gi health ministry na lebagasi gi oina ahanba abortion bill approve tawkhre Japan gi health ministry na ahanbada chahi asigi January da drug asi review tawgani haikibaga loinana micham miyam gi mot piraknabasu hairakibani board asigi recommendation final approval gi damak health ministry da yohallagani Japanese public broadcaster NSK gi wafamatungina medication asida makhalani gi pill yauri amadi mirol labagi chayol mapan gi manungda masi siznaba yai hairi Paris lariba China gi top diplomat Lu Sayena hanagi Soviet Republic singi sovereignty da wahang tawrakpadagi European leibak singi maikei dagi China michai taba nangkibaga loinana sengdoknabagi tangkak yongnarakre hanagi Soviet member state singbu sovereign nation sing oina China na ikai khumnei haina issue asigi matangda China na position sengdorakhi aroiba danga sigi tentak pamaroiba pau khara Congress sagi tanthokuna leiribi Assam State Youth Congress President Ankita Dattana mahak BJP changloi Congress na amukhana kaurakani haibagi thajaba lei haina paumi singda phongdorakhi Indian Meteorological Department na Assam amadi yumlo nariba state singda yellow alert lauthorakre Bar Council of India na same sex marriage ki legalization opposed tawkhre BCI amadi State Bar Council singi mihut singa phaminaraba matung warip asi laukibani CM Himanta Biswa Sarma na haukiba thangja numi Delhi ki Dwarka da anoba Assam House amagi urepuyung tamkhre lupa crore kunmathoi dasmik taruk changna sagadoriba building asida basement ahum amadi ground floor tharaga floor mari leigani Miyoiba amadi samungi marakta muknaba hanthanabagi dama Gwalpara gi Bordhol village ta current chatpa solar fence install tawkhre Numinini chubna chathagadaba sports minister singi conference ngarang Imphal da hawtokre state 13 amadi union territory ama yauna Chintan Sivirasi sports conference Imphal gi city convention center da hawtokpagi thoram da union sports minister Anurag Thakur Manipur gi CM N Biren su saruk yakhi ngarang ayuk Meghalaya da magnitude ahum dasmik mangagi changda yuhar hakre epicenter na Meghalaya gi West Khasi Hills tani hairi adubu amanga ta thokpagi paudi amata lakte Arunachal Pradesh ki Mechuka da laiba Gurudwara ama Buddhist mandir onthokre hairi SDP gi President Harminder Singh Dhamina thongasi Sikh singi matakta landabani masina hakthengna Sangvidhan gi article 15 bu khonggoinei hairakle Arunachal Pradesh ki Milo Sungkana International ki thakta Best Actress phangba ahanba Arunachali actor oikre maki short film Nocturnal Burger gi oina Prismarom International Film Award inglisingini kulhumdoi da Best Actor gi manasu phangkhrabani
Statehood Panglabagi Chahi Humpu Matung, Nagaland Ihan Hanboina Medical College Lairagani. Academic year English Ingni Kulumdoi Kun Maridagi MBBS Mahiroi Chamagaloina Medical College Asi Hauragani. Puneda Nupamana Mahaki Nungsinaba Nupiadugi Kapai Chatpata Haiba Machanupa Duvo, Asova Ising the Lupsilaga Hatpagi, Tuzunga Togdok Ama, Miamanga, Thorakli. Ratan Tatada Kwaidigi Wangba Australian Civil Honor Order of Australia AO Piduna Ikai Kumnaba Utkre. Dairy sector na Sigi GDP da Chada Manga Mating Pi Aduga Imung Kro Nipan Muktana Hinganabagi Lambi Pi Haina President Draupadi Murmuna Pongtokre. DRDO Madi Indian Navy na Naval Platform Dagi BMD Interceptor gi trial Mai Pakna Chathakre. Hokiba Pungur Maria da India da COVID ki anoba case Lising Taret ka Chamaga Humbudra Nipan Pangke. Railways na Lakriba Irai Numit Pune dagi Puri Ganga Sagar Dibya Kasi Yatra launch Toragani. NIA na Hizabul Mujahideen gi Supreme Commander Said Muhammad Yusuf Sahagi Machanupa Singi Maral Matum attached Tokre. Nona Untaba Amadi Unpak Sing Ninkairak Padagi Tangna na Nipani Suba Numitoina Srinagar Kargil Lambi Thingduna Lady. Lakriba April Kuntaredam Sunkunipan the Pangtukadariba SCO Defense Minister Singi meeting the Sarugyananaba China gi Defense Minister Ring Sangfu India the Lakatori. Garang Thokaba Numit New Zealand gi Karmadev Ithatta magnitude Taret Dasmik Anigi Chang the Yuhar Hakre the Yuhar Havasina tsunami na chingba Thokpadi Lakide. China na Masagi Maramdam gi Wang Mada Atopalebak sing the Yumling Duna Lariva Chinese citizens sing the su Kihlai Hairi Amadi Miot Minay Chathai Habagi China gi Matakta Maral Sirakre. Amadi veteran freedom fighter jurist amadi politician Muhammad Sahabuddin na Bangladesh ki kunithoi suba president oina ngarang Dhaka da wasak laukre. Ngasi goina di Arambai News Guwahati da Midi Longi pau sandok chaba matang sa loisin jabaga loinana tabiri basingbo amkaso hanna kurumjari.